Karigumba adomna khanghaudana tawkiba thabak thauram ama kanagumba amana yamna lona namhauduna social media da upload tawreena khallasi. Masidagi viral chatkiduna mathangi numitta adom celebrity oiragadi kari faugani. Masimak mioi kharada tasingnamakki thokhrabani. Haijarkadorba mioi sing asi adomna makhoigi mingsing khangdrabasu viral oikriba video adu yenglagadi matam amada adom khaknatana India pumba asida makoigi video singtana nilhan kribani. Makoi sing asi asengbadi matam maduda COVID pandemic na maram oiraga lockdown tawduna yumda lengdana leiba matam oikibana makoigi video sing asi yam thuna viral chatkibo oigedra khalle. Hojiki matam asida oiragadi matam maduda chatliba viral adu yauna satlamdabasu yai. Ngasigi video asida ahing amada celebrity oikiba mioi ahungi matangda aikoi punna khangminasi. Number 3 asina khwaidigi hena fazei amadi viral chatpasu masini heli aduna video skip tawduna loi fo yengbinaba ningsingjari. Number 1 da Ranu Mandal. Matam amada Ranu Mandal haikragadi khangdaba mi pakna leiba natte. Ranu Mandal bu overnight star ohilakliba asi mana Bengalgi Ranagat station asida Bollywood industry gi legend saisakpi Lata Mangeshkar gi isai ama yam mawung tana sakthakhiba matam asidagi oirakhibani. Pungpham adudagi hauraga yam tienba matamda internet ta khongjel yangna share kya ama tawthoki masidagi viral yam thuna satkibani. Magi telaba video asi mathangi numitadi maming leiraba TV channel amadi newspaper singi headline oina yaurakhi. 2019 da Bollywood ki maming leraba music composer Himesh Reshamya gi matingdagi isai ahum record tawki. Yam thuna maming leiba misak amu oiraklabanina hana leiramba ariba yumdagi anova residence amada shift tawki. COVID-19 gi pandemic na laktringai mamangda amuk ariba yumaduda handuna chatki. Satlibagi maramsi Bollywood industry dagi mabu isai sakpinaba neglaktabadagi sel thungi awatpa leirakpana maram oiraga handuna mana chatpani haina report kyana phongdokli. Matam asidani mahaki fan amana maga selfie tawnabagidamag sangsilakpa matamda mahakna fajadaba mahaki attitude sing ulubadagi viral chatkiduna mabu nungsidaba mi singi chang asi kham thengna wangkhalakki. Video si mahaki fan singna ukibadagi celebrity gi famdagi singthakhi. Masida ikhoina khangba yaribasi artist ama oina khwai maru oribasi miyam asini. Miyamna yadraba artist amagi magun yaudrabani. Khanthaudana utkiba mahaki asoiba asina mangonda thamlamba thajaba pumba mangki. Masidagi aikhoina tamsinba yaribasi napal haibasina punsigi khudongchaba sing manghalli amadi punsi asibu leikha tahalli haibasi tamsinba yai. Mina nungsire haibagi matik napal tawrabadi kona thangda nangmu nungsiriba mi sing aduna khwai nungsidaba hainadaba misak asi nahak oirakani. Anisubada Sadef Dirdo. Ming asida nupa asi kanano khangdrabasu isai adu taragadi soidana khangani. Kanano haibadu khangbri yengbiyo. Reels asi Instagram da post tawrakibani aduga yangaglibasina 24 hours ki manungda 20 million hena views phanglammi. Viral oringai matam asida chaluba mafam khudingda isai asi khak taduna leiramba thengnaki. Adomsu soidana thengna biramgani haina khanjai. Matam maduda Outlook India na phongba haftagi oiba top 5 music ta hojiki viral song asisu yauki. Magi popularity asisu yam thuna hengalaki. Bollywood ki maming leiraba saisakba basatna isai adubu khara semdoktuna music album oina YouTube ta upload tawki. Video asina YouTube ta 470 million views yana phangduna mai paklaba isai amu oiki. Asumna sahi tara khak suriba angang asina Bollywood ta mahaki fida ama mai pakna kanma ngangki. Ahum subda leiriba se Bhuvan Badiakar. Mioi vai koisi ngasi amade hayeng kari thokni kari oini haibasi tamba ngamde. Nupa asigi punsida mahakpu asuk sathina fawalakani haibasi mana nongmata sukhaludaba makhakni. West Bengal da leiba khungang amada nungtigi peanut amadi khojina chingba potlamsing yonabagidamag mafam da leptana chatpa takhi. Masi mahaki di nungtigi tawduna leiraba thabakni. Mahaki pot yonbagi mawong amoina isai asi sak-saktuna pot sing asi yoli.
ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯔꯦꯀꯣꯔꯗ ꯇꯧꯍꯧꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯣꯁꯠ ꯇꯧꯈꯤ꯫ ꯑꯇꯦꯟꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯄꯣꯠ ꯌꯣꯜꯂꯒ ꯂꯩꯔꯝꯗꯧꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯍꯧꯈꯤ꯫ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯀꯣꯟꯅꯊꯪꯗ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯣꯏꯅ ꯈꯔ ꯔꯤꯃꯦꯛ ꯇꯧꯔꯒ ꯁꯦꯝꯗꯣꯛꯇꯨꯅ ꯑꯞꯂꯣꯗ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯥ ꯃꯁꯥꯈꯛ ꯐꯥꯎꯍꯟꯕꯇ ꯅꯠꯇꯅ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯔꯤꯜꯁ ꯍꯦꯔꯣꯏꯟ ꯀꯌꯥ ꯑꯃ ꯐꯥꯎꯍꯟꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯈꯥ ꯇꯥꯅ ꯁꯦꯝꯕ ꯄꯥꯝꯂꯒꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫